ꯑꯍꯥꯟꯕꯃꯛꯇꯗ News Live Channel ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯒꯤ ꯑꯣꯏꯕ ꯄꯥꯎ ꯈꯔ ꯈꯪꯍꯟꯖꯔꯤ Imphal Westꯄꯨ State Modern District ꯑꯣꯏꯅ ꯂꯣꯟꯆ ꯇꯧꯈ꯭ꯔꯦ ꯗꯤꯖꯤꯇꯥꯏꯖ ꯇꯧꯕ ꯉꯝꯗꯕ ꯍꯦꯜꯊ ꯐꯦꯁꯤꯂꯤꯇꯤꯁꯤꯡ ꯃꯅꯤꯡꯗ ꯂꯩꯍꯧꯔꯒꯅꯤ ꯕꯔꯅꯋꯥꯜ ꯀꯥꯡꯄꯣꯛꯄꯤꯗꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥ ꯐꯥꯒꯠꯈ꯭ꯔꯦ ATꯒꯤ ꯊꯧꯃꯤ ꯐꯥꯈꯤꯕꯒꯤ ꯈꯣꯡꯖꯪ ꯂꯦꯞꯇꯅ ꯆꯪꯁꯤꯜꯂꯛꯂꯤ ꯀꯨꯀꯤ ꯊꯤꯟꯗꯣꯛ ꯊꯤꯟꯖꯤन ꯇꯧꯏ ꯍꯥꯏꯗꯨꯅ ꯏꯔꯥꯡ ꯊꯣꯛꯈ꯭ꯔꯦ India government cookiesing sizinaduna nagasingi mathakta proxy wars chathari muiba hauji makhatana pau masa khaina khanganjari Kangpokpi district police amadi 18 suba AR gi mobile team kangbu amana ngasi Portland-dagi kha nungchuklomda kilometer 3.5 rom chalaga leiba mafam amada khusu khulai kaya lotuna thamle haibagi akanaba pau phangbadagi Thiba humbagi thabak chathabada khulai kya phagappa ngamle hairi ngasi phagat lakhiba khulai sing adudi X caliber rifle 5.53 mm ama improvised mortar mari lethod improvised motor bomb 5 UBG under barrel gun ama button action rifle single barrel mari pull mechanism rifle single barrel mari AK-47 ki live round 3.63 mm chani enhanced rifle ki live round 5.53 mm 13 enhanced rifle magazine ama enhanced LMG magazine ama AK-47 FCC fire cartridge case 3.62 mm Tranitoy single barrel live round 10 sniper rifle 3.62 mm gi telescopic sight ama single barrel cartridge case kumari buffet handset yauna charger amani haiba police dagi phangba pauna hairi loinana thiba umbagi thabak chathagiba adu mifa mipundi laikide hairi hauji makhata na pau khanganjari digitize tawba ngamdaba health facility singdi health care gi hangdoliba landscape asida maningda lehogani Manipur gi waina su public amadi private health care facility sing asi health facility registry ISRF tawduna digital platform amagi makhada leihanduna digital health implement tawba tangai phade haina National Health Authority NISA gi CEO Dr. Sunil Kumar Balwana phongdokhare wafam asi Ayushman Bharat Digital Mission ABTM Manipur amadi Ayushman Bharat Pradhan Mantri Jana Aroga Yojana sina sinduna Imphal West State Modern District oina launch tawkibaga loinana State Modern District inaugural workshop ta mahangna phongdokhibani Jingmeironda leiba classic garden da ngasi pangthokiba thorom aduda chief guest ki warom piroduna Sunil Kumar Barnawana hai Manipur ase apikwa state ama woibana National Health Care System ga tuna saminaduna ABDM gi makhada digital health ecosystem pakthok chakthokliba asida active oina saruk yaba tangai phade health care gi lamda digital integration tawba asina ahenba ana layengi khudong chaba phanganbada natana digital health record sing ningthina thamba ngamduna leibak simba thungbada araiba mongda servicing phanganba ngamgani man hai leba asida malengi khwaidgi chawba government senthang pithaba health insurance program Pradhan Mantri Jana Aroga Yojana PMJY asi Ayushman Bharat scheme gi makhada sanari scheme asina leibak asigi sothana leiba mi million kayada financial oiba ngalopiduna nomagi mi lising marpu hembagi ana layeng chathari ana layeng gidamakta state amadi center na nomada lupa koti sang kunlom sijinari haukiba sahi 8 makhai asida patient koti 32 hembagi ana layeng da lupa koti lakh ama point 8 puthokhare haiki mahana makhata na Manipurda English singani sumna 35 da imung lakh 3.63 scheme asina konsinki adubu hauji phawda mi laktare rong khaktana Ayushman card asi pairi authority singna masa khangdolaba card asi paiba yarba mi lakh 36 card asi paihannaba honaba tangai phade Ayushman card asi sumnagi saktangnaba document nate masi beneficiary khudingmakpu leiba asigi
Imphal hospital da chen jaudana ana layeng chathanabagi khulai amani haiba ase miyam puna khangminasi loinana miyangi wakhalonda imung amada kal ama pairibadi yare haiba aramba wakhalon asi thadongnasi tasena mi khudima kal amam paigadabani Sunin Kumar Balwana Makhatana Hai Ayushman Bharat Digital Mission na Aba Ayushman Bharat Health Account ISPR Health Professional Registered ISFR Health Facility Registered Nachingba Unit Digital Identifier Hogdokare Masigi System Asi Healthcare Delivery Asi Streamline Tawduna Secure Amadi Accessible Oiba Digital Health Record Thamnabagidamaktani Naha Oiba Misingi Marakta Digital Fast Servicing Pamnarakpagi Matung Inna Healthcare Provider Singbu Digital System Sing Sizinanaba Pungning Thogatli Masida Digitize Tawba Ngamdaba Facility Singdi Healthcare gi Honglaliba Landscape Asida Maningda Lehogani Karnataka Maharashtra Amadi Tamil Nadu Nachingba State di Digital Health gi lam ase yamna khumang chawsinna chathari adubu Manipur goinadi public amadi private healthcare facilities sing asi health facility registered tawnanaba honaba asi asoba singnaba ama oiri singnaba sing asi thengnanaba gi damakta modern district gi khongthang asi lokhatuna Imphal West asi pilot district oina khangatuna mapung phaba digital health implement tawnaba honabani mahangna hai khongthang asi apikpa clinic tagi horaga asoba hospital phawbagi healthcare provider khudimak asi amata oina digital platform amagi makhada lehenaba honabani asoba state singa yengnarubada Manipur guma apikpa state tadi miyangi matenga loinana punna honana minarabadi thamliba pandamasi atubuda phangba ngambagi akhanaba khudong chaba adu lei digital health gi lam asida khong thangjil ba asina sothana leiba mioi mi singa araiba mungda ana layeng phanba amadi service delivery phagalhanbada natana healthcare security lehemba sungangani haike health and Family Welfare gi Commissioner Kam Secretary Sumanta Singhanna preside tawkiba ngasigi thoram aduda NISA gi Secretary Dr. Pankaj Kumar Arorana guest of honor oina saruk yakhi Nagamisam taru kuki singna pharaba matung mihathina hatkibagi achumba wayem piu haina Tungan khongjang kaya changsingai chairak asida ngarang security force na kuki gi mi kuntharom isko toroga Imphal gi BT Kendaji International Airport gi Kangpokpidagi gamgi phai tamna purakpada ngarang ahing Kangpokpidagi nagana namna taba namdilongda irang chauna thokare miyamna horogliba irang adu laksinna honabada security force na tiar gas cell amadi mobom masing khangdana kaptuna khongjang loising adu tangkhai ki thogdotuga mari leinana nagapur ki mioi manga amadi maitei pangal ama yauna puna mioi taru security force na phajelure security force na mi taru phajingkiba adugi mayokta khudakta NIS ani shutdown taurure press na phangba pawgi matung ina security force na kuki sing purakani habige paw phangbadagi ngarang numidang pung 12 rom taba duwaida namdinglonggi masing yamba nupa nupi kaya makoina lakadaba lambida thongnarakhi loinana excavator sizinaduna national highway da nung amadi laibak paisinduna tayar mai thaduna lambi thingdina bakonakhi ahing nongai pung ama rom taba aduwaida kuki kuntha rom security force na escort tawna Kangpokpi tamna purakpada kangla tombigi namdinglong mapada masing yamlaba khoisaunaraba khongjang loisingna security force gi gari sing adu chapa yaroi haina thingbadagi nakal ani gi marakta chauna mungnaba tholaki miyam adu laksenaba honabada security force gi maikai dagi tia gyar cell amadi mobom masing khangdana kapa horokpada backfire tawki hairi thawdo aduda mi punna mi tararom asopan nangki asopa sing adugi marakta nagamisam taruki phibang khara luna thoki loinana security force ki personnel kharasu asopan jawki hairi thawdo asigi matungda security force na khongjang loi taruk phaduna pukhi makoi taru adu pukhi badagi khudakta NIS ani shutdown tawre haina makhan area chief chairman association Manipur na lauthoki loinana phajingkiba mi taruk adu athubada thadorakadabani haina makha tana ngasisu namdinlongda masing yamlaba misam achat awongching thibagi thabak chathaki kona thangda phajileba khongjang taruk adu ngasi numida wadam pung mari taba duwaida thadoklaba matung NIS shutdown tawbagi khongjang adu handoki security force na ngarang phajiluraba matung ngasi sengmai PS ta kusina khraba khongjang loising adudi Thomas Thiumai Kumapan Apokpa Kaijeng Thongnau
Winnobo Thiumai Kuntrainthoi Apokpa Maliang Linang C Ice Philemon Kumapal Apokpa C Ice Kaisandin Ningdangbo Sarang Nifuhumdoi Apokpa Lekidraba Ngatuba Sawang DM Kendibo Jiliang Kuntra Apokpa MD Jiliang Amadi MD Faruk Ahmad Kun Apokpa MD Fakharuk Islam Kawi ngasi chathaki ba sadaun gi khongjang aduda charuk yakiba khongjang loi amana hai miyana police ta chatuna wari sanabagi phajilura mi taruk adu thadorale phajilura sing thadorpa asina lambi thingbuge khongjang adu handole adum moinama naga micham taruk hatkibagi asumba wayem phangdriba phawba inter state economic blockade gi khongjang gi makhata na adum leptana chathaki gani haiki mahangna hai kuki sing aso apan jarokpa matamda Imphal da puduna layeng badana tana Imphal dagi bitiken ji airport gi su security na escort tawduna kuki sing Kangpokpida phawba purali aduga lamda masigi yellow purp naga amasung maitei singdi maning tamna masagi maramda chathok chasin tawba phawba ngamandana thamli lengaki misang mikhai naiba thawong ase peningai oide naga misam taruk hapada chenaba khudima phagatuna athuba matamda asumba wayem phangambiyo haina su mahangna makhata na mari leinaba singdi puning singchelle hauji tabi ba pausi matang sinda loichinjari miyambu amuka hana kurum